Myanmar Dagi Kanglon Kaina International Border lanshillaklaga Manipur leiriba refugee shing asi Masagi Maram Da Halhankhinaba khongthang Loukhatpiyu haina Phungyar AC MLA Leishiyu Keishing Manipur Chief Minister Nongthombam Biren da ayeeba cherol thaduna takshinkhre cherol aduna hai mamang chahi ki November thadagi atat akham leitana ising ichaugum Myanmar dagi Changsillakliba illegal immigrants sing asi masing asi akiba phangna wangkhalaktuna haujikti mising lising mangaga chanipan henkhrabane District Administration meeting Makada Mio Lising Mangaga Chamaga Humbutra, Humdogi biometric data, House of Fauki in a Lore, illegal immigrants sing, Masing Hengalakpa Asina, Tokhanba, Kudong Chat of Sing Paladuna Madi, Makoi Atupumatam da Maram Da Halhankhinaba from Paladuna, MLA Leishiyu Keishing cherol aduna hai, Mitoki Masingasika, Hengalakpana Maram Oiraga, local resources sing Hantarakle Madi Yellow Furukayada, Chaiting Nanghale. State asigi border area singda local sing amasu illegal immigrants singi marakta nongmagi kusumul tanba yauna tongan ba domestic matters singda khana chaina batoina thokpana law enforcement agency singdasu achauba khudongchadaba mamayopna halei masigi mathakta illegal immigrants singasi tongan ba nat amasung chanabi leijabana maram oiraga makoi bu laksinana bo hotnabada local customary law singasi chanaba ngamdana leire Kanglon Kaina International Border lansinduna lamdam asa lakiba singna hanadagi leijaraklaba yelhomi mioi sing Papunba amadi hatna chingba kaya torokpana leipak asigi security da singnarakpo oina thoklei maram aduna Chief Minister Nongthombam Biren illegal immigrants sing asibo deport tawkhinaba khongthang ama atuba matamda Loukhatpagi tangai fadaba leire mamang thakta lengaklonda soikiba kaya adu Muk Hanjindanaba illegal immigrants sing asida Indian citizenship Pitringaida munna khantha haubuna achuma khongthang oigani hainasu cherol asina palli